ꯃꯃꯥꯡꯒꯤ ꯆꯍꯤ 2021ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯊꯥ ꯑꯁꯤꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯀꯒꯤ ꯑꯣꯏꯕ 12 ꯑꯦꯇꯦꯛ ꯀ꯭ꯂꯥꯁ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯗꯤꯜ ꯑꯃ ꯀꯦꯟꯁꯦꯜ ꯇꯧꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯀꯒꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯈꯤ꯫ ꯑꯦꯟꯊꯣꯅꯤ ꯑꯜꯕꯦꯅꯤꯖꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯐ꯭ꯔꯥꯟꯁꯇ $830 ꯃꯤꯂꯤꯌꯟ ꯄꯦ ꯇꯧꯒꯗꯧꯔꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ 2016ꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁꯇꯒꯤ ꯗꯤꯖꯜ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯕꯃꯦꯔꯤꯟ 12 ꯂꯩꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯜ ꯑꯁꯤꯅ $66 ꯕꯤꯂꯤꯌꯟ ꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯅꯦꯚꯤꯒꯤ 6 ꯀꯣꯂꯤꯟꯁ ꯀ꯭ꯂꯥꯁ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯔꯚꯤꯁꯀꯤ ꯃꯇꯝ ꯑꯁꯤ 2036ꯗ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ, ꯃꯁꯤꯕꯨ ꯔꯤꯄ꯭ꯂꯦꯁ ꯇꯧꯅꯕꯒꯤꯅꯤ꯫ ꯗꯤꯜ ꯑꯁꯤꯒꯤꯗꯃꯛꯇ ꯕꯤꯠ ꯇꯧꯔꯤꯕꯁꯤ ꯐ꯭ꯔꯥꯟꯁ ꯈꯛꯇ ꯅꯠꯇꯦ, ꯖꯔꯃꯅꯤ, ꯖꯄꯥꯟꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯐ꯭ꯔꯥꯟꯁ ꯑꯁꯤ ꯑꯣꯏꯅ ꯆꯨꯁ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯀꯤ ꯂꯩꯔꯤꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯇꯦꯟꯁꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯞꯇꯦꯝꯕꯔ 2021ꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥ, ꯌꯨꯑꯦꯁ, ꯌꯨꯀꯦꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯛ AUKUS ꯁꯥꯏꯟ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯀꯤ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯁꯥꯏꯕꯔ ꯀꯦꯄꯦꯕꯤꯂꯤꯇꯤꯁ, ꯑꯟꯗꯔꯋꯥꯇꯔ ꯗꯤꯐꯦꯟꯁ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯁꯦꯌꯔ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯛ ꯑꯁꯤꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯀꯤ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯗꯤ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯀꯤ ꯔꯤꯖꯟ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯁꯔꯚꯦꯂꯦꯟꯁ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯅ ꯇꯧꯕ ꯇꯥꯕꯅꯤ꯫ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯀꯤ ꯔꯤꯖꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯁꯔꯚꯦꯂꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯕ ꯅꯦꯚꯦꯜ ꯐ꯭ꯂꯤꯠ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ 2016ꯗ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯈꯤꯕ ꯗꯤꯜ ꯑꯗꯨꯗꯤ ꯗꯤꯖꯜꯒꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟꯒꯤꯅꯤ꯫ ꯌꯨꯀꯦ ꯑꯃꯁꯨꯡ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯂꯩꯖꯩ꯫ ꯑꯗꯨꯒ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯁꯥꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯁꯇ꯭ꯔꯦꯂꯤꯌా ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯠꯇ ꯂꯩꯇꯦ, ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯑꯁꯤꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯒꯤ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯀꯗꯧꯔꯤꯕ ꯆꯩꯅꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯗꯤꯕꯦꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯗꯨꯒꯤ ꯑꯒꯦꯟꯁꯇ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯆꯠꯂꯤ꯫ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯀꯣꯠ ꯃꯣꯔꯤꯁꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨꯅ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯗꯤꯖꯜ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀꯦꯗꯒꯤ AUKUS ꯄꯦꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯦꯛꯋꯥꯌꯔ ꯇꯧꯈꯤ꯫ ꯑꯁꯇ꯭ꯔꯦꯂꯤꯌꯥꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀꯦꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯐꯪꯕꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯂꯩꯔꯝꯂꯤꯕ ꯗꯤꯖꯜ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯗꯨꯅ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯁꯥꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕ ꯗꯣꯃꯦꯁꯇꯤꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯑꯗꯨꯁꯨ ꯂꯥꯛꯍꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥ, ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯔꯛꯈꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯐꯥꯎꯕ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ
ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯗꯤꯜ ꯑꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ $830 million ꯑꯁꯇ꯭ꯔꯦꯂꯤꯌꯥꯅ ꯐ꯭ꯔꯥꯟꯁꯇ ꯄꯦ ꯇꯧꯒꯗꯧꯔꯤ꯫ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯃꯥꯡꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯧꯅ ꯂꯥꯛꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫